ꯃꯌꯥꯝꯕ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯥꯒꯤ ꯊꯋꯥꯏ ꯏꯆꯥꯊꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ, ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ 8 ꯁꯨꯏ꯫ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗꯗꯤ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ 8 ꯅꯠꯇꯦ 9 ꯁꯨꯏ꯫ ꯏꯀꯣꯟ ꯀꯣꯟꯕꯤ ꯅꯨꯄꯤꯗꯨꯗꯤ ꯂꯥꯏꯒꯨꯝꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯊꯅꯝꯂꯒ ꯅꯣꯡꯃ ꯑꯇꯤꯌꯥꯗ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯐꯩꯖꯥꯎ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯈꯨꯟꯒꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯀꯨꯏꯔꯦꯗ ꯑꯩꯅ ꯄꯣꯊꯥꯕ ꯐꯪꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯁꯛ ꯐꯖꯔꯨꯕꯒꯤꯅꯤꯀꯣ꯫ ꯋꯥꯏꯗ ꯁꯛ ꯐꯖꯕꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯃꯪꯒꯤꯅ, ꯐꯩꯖꯥꯎ, ꯅꯪꯗꯤ ꯁꯤꯗ ꯅꯊꯟꯇ ꯀꯩꯗꯧꯔꯝꯂꯤꯕ? ꯃꯁꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯤꯃꯨ ꯂꯥꯛꯏꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯅ ꯇꯧꯕꯁꯦ꯫ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤꯗ꯫ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦꯕ? ꯀꯩꯁꯨ ꯆꯠꯂꯣꯏꯅꯦ, ꯑꯩꯗꯤ ꯃꯔꯨꯞ ꯐꯩꯖꯥꯎ ꯊꯤꯔꯛꯄꯅꯤ꯫ ꯅꯣꯏ ꯌꯨꯝꯗꯒ ꯆꯪꯂꯨꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ 8ꯇꯣ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯍꯧꯋꯤꯅꯦ ꯐꯩꯖꯥꯎ꯫ ꯈꯠꯅꯔꯝꯒꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯑꯩ ꯊꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯁꯨꯝ ꯊꯤꯕꯅꯤꯗ, ꯀꯩꯁꯨꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯑꯗꯨꯗꯤ ꯆꯠꯂꯣꯅꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯅꯦ ꯃꯪꯒꯤ꯫ ꯍꯦꯛꯇ ꯇꯥꯜꯂꯤꯍꯦ ꯅꯪꯁꯨ꯫ ꯑꯗꯣ ꯐꯩꯖꯥꯎ, ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯅꯕ ꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯗꯅ꯫ ꯑꯩ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦꯕ꯫ ꯅꯪꯒꯤꯗꯣ ꯌꯥꯗ꯭ꯔꯦ, ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯂꯩꯔꯝꯃꯦ꯫ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗꯣ ꯑꯣꯏꯅ ꯂꯧꯔꯒꯦꯔꯥ? ꯀꯔꯤ ꯋꯥꯇꯥꯅꯣꯗ, ꯅꯇꯨꯕꯨ ꯂꯧꯔꯒꯦꯔꯕꯣ? ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗꯣ ꯂꯧꯗꯣꯏ ꯁꯔꯨꯛ ꯍꯨꯏ ꯑꯣꯏꯅ ꯂꯣꯏꯕꯅ ꯐꯩ꯫ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯪꯒꯤ? ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯍꯦꯟꯃꯟꯗꯕ꯭ꯔꯣ ꯐꯩꯖꯥꯎ? ꯌꯥꯔꯦꯁꯦ, ꯋꯥꯔꯤ ꯑꯇꯣꯞꯄ ꯁꯥꯁꯤ꯫ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯕ ꯐꯪꯗꯗꯅ ꯁꯤꯗ ꯄꯣꯊꯥꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯁꯤꯗꯁꯨ ꯅꯪ ꯑꯃꯨꯛ ꯂꯥꯛꯇꯅ ꯄꯣꯊꯥꯕꯒ ꯐꯪꯗ꯭ꯔꯦ꯫ ꯑꯣ, ꯄꯣꯊꯥꯕ ꯐꯪꯅꯤꯡꯉꯗꯤ ꯅꯨꯄꯤꯗꯣ ꯑꯃꯈꯛ ꯊꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯑꯗꯣ ꯐꯩꯖꯥꯎ, ꯅꯨꯄꯤ ꯌꯥꯝꯃꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗꯣ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯅꯪ ꯈꯔꯗꯤ ꯐꯗꯧꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗꯨꯗꯤ ꯐꯖꯅ ꯐꯠꯇꯦꯍꯦ꯫ ꯑꯗꯨꯅꯤꯅꯦ ꯃꯪꯒꯤ, ꯑꯩꯒꯤ ꯅꯨꯄꯤ ꯌꯥꯏꯃꯁꯦ ꯐꯠꯇꯦꯁꯦ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯤꯅꯤ꯫ ꯑꯩꯕꯨ ꯃꯁꯤ ꯀꯃꯥꯏꯅ ꯂꯧꯔꯛꯈꯤꯕꯅꯣ? ꯑꯩꯅ ꯃꯥ ꯂꯧꯕ꯭ꯔꯥ ꯃꯥꯅ ꯑꯩꯁꯦ ꯂꯧꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯦꯅꯦ꯫ ꯃꯥꯅ ꯑꯣꯏꯔꯝꯅꯤ꯫ ꯇꯧꯕꯗꯤ ꯃꯔꯨꯞ ꯐꯩꯖꯥꯎꯗꯤ ꯁꯛ ꯍꯥꯏꯖꯤꯟꯗꯅ ꯐꯖꯔꯦꯗꯣ꯫ ꯑꯗꯨꯗꯗꯤ ꯅꯨꯄꯤꯈꯩꯅ ꯅꯇꯨꯡ ꯂꯣꯏ ꯏꯟꯅꯔꯛꯄꯅꯤꯃꯤ꯫ ꯑꯩꯗꯧꯅ ꯊꯤꯔꯝꯂꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯆꯦꯟꯗꯧꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯐꯩꯖꯥꯎꯗꯤ ꯑꯗꯨꯅ ꯋꯥꯔꯤꯅꯤ꯫ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯪꯒꯤ, ꯁꯛ ꯐꯖꯕꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯡꯐꯩꯗꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯗ꯭ꯔꯤꯁꯦ꯫ ꯍꯦꯛ ꯆꯠꯄꯗ ꯅꯨꯄꯤ ꯃꯁꯤꯡ ꯍꯦꯟꯒꯠꯇꯣꯏꯕ꯫ ꯑꯗꯣ ꯐꯩꯖꯥꯎ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤꯗꯣ ꯃꯃꯥ ꯄꯣꯛꯇꯕꯤ ꯅꯪꯒꯤ ꯅꯨꯄꯤ 8ꯇꯨꯅ ꯊꯤꯅ ꯇꯧꯃꯟꯗꯅ ꯅꯨꯡꯗꯥꯡ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ, ꯍꯦꯛ ꯃꯥꯡꯉꯤ ꯍꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯃꯁꯤ ꯎꯁꯥꯁꯦ ꯊꯦꯛꯑꯒ ꯇꯞꯇꯥꯏ ꯐꯨꯔꯛꯄꯨ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯍꯥ? ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯪꯅ ꯅꯇꯨ ꯊꯤꯕ ꯈꯪꯗ꯭ꯔꯤꯗꯣ ꯅꯁꯛ ꯊꯤꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯈꯪꯂꯕ? ꯅꯨꯄꯤꯗꯧꯅ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯩꯅꯤ ꯍꯥꯏꯁꯦ, ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ? ꯐꯩꯖꯥꯎ, ꯅꯪꯒꯤ ꯋꯥꯗꯨꯗꯤ… ꯑꯗꯣ ꯐꯩꯖꯥꯎ, ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗꯤ ꯑꯩꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯔꯁꯨ ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯔꯕ, ꯈꯪꯅꯔꯕ ꯋꯥ ꯉꯥꯛꯇꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ 8ꯇꯨꯗ ꯍꯪꯉꯨ꯫ ꯃꯪꯒꯤ, ꯅꯪ ꯃꯐꯝꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯏ ꯇꯥꯟꯅꯅꯤ꯫ ꯑꯗꯨꯒꯅꯦ ꯃꯪꯒꯤ, ꯅꯇꯨ ꯊꯤꯅꯤꯡꯂꯗꯤ ꯅꯨꯄꯤꯗꯧꯅ ꯃꯤꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯂꯦꯞꯄꯨ꯫ ꯂꯦꯞꯇ꯭ꯔꯗꯤ ꯅꯄꯨꯟꯁꯤꯗꯣ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯁꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯈꯪꯁꯥꯎ ꯁꯥꯎꯔꯤꯁꯤꯕꯣ? ꯑꯩꯅ ꯀꯩꯁꯨ ꯀꯥꯍꯦꯟꯕ ꯋꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯐꯩꯖꯥꯎ, ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏ ꯍꯥꯏꯕ ꯋꯥꯗꯨꯗꯤ
ꯍꯥꯏꯔꯛꯀꯅꯨꯍꯦ ꯑꯩ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯉꯤꯖꯥꯠꯅꯤꯀꯣ ꯆꯠꯂꯦ ꯑꯩ ꯁꯛꯇꯥ ꯊꯤꯁꯤꯗꯤ ꯆꯠꯂꯦ ꯑꯩ ꯀꯁꯨ ꯑꯃꯨꯛ ꯍꯥꯏꯔꯝꯂꯤ ꯇꯧꯕꯨꯗꯤ ꯃꯪꯒꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡꯗꯣ ꯆꯨꯝꯂꯤꯕꯅꯤ ꯆꯨꯝꯕꯩꯁꯨꯅꯤ ꯑꯩꯅ ꯕꯤꯡ ꯂꯥꯎꯅ ꯁꯥꯎꯈ꯭ꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥ 24 ꯑꯩꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯊꯣꯏꯕꯤꯁꯤꯅ ꯃꯕꯨꯛ ꯏꯐ ꯐꯕ ꯇꯞꯄꯁꯨ ꯇꯞꯆꯕ ꯃꯥꯅ ꯐꯕ ꯇꯞꯄꯁꯤꯅ ꯃꯤꯅ ꯂꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯃꯁꯤꯗ ꯀꯂꯛꯇꯅ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯩꯒꯤ ꯅꯨꯄꯤ 8 ꯊꯤꯅ ꯇꯧꯕꯤꯕꯅꯤꯅꯦ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯩꯒꯤꯅ ꯏꯇꯣꯟ ꯇꯣꯟꯕꯤ ꯅꯨꯄꯤ ꯃꯥꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯃꯤꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯃꯥꯅ ꯐꯃꯟꯗꯅ ꯃꯣꯏꯒ ꯂꯩꯕ ꯆꯟꯅꯔꯛꯇꯕꯗꯒꯤ ꯆꯠꯈꯤꯕꯅꯤꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤꯗꯣ ꯂꯥꯏꯔ ꯃꯤꯔ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯅꯤꯅꯦ ꯌꯨꯝꯗ ꯆꯪꯂꯒꯦ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛꯇ ꯁꯦꯟꯅꯔꯨꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯐꯨꯕꯤ ꯂꯩꯔꯝꯗꯅꯕ ꯐꯩꯖꯥꯎ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯕꯤꯒꯤ ꯈꯟꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯐꯩꯖꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯊꯣꯡꯒꯥꯟꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯈꯟꯕꯒ ꯇꯧꯔꯝꯃꯤꯅꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯊꯣꯡꯒꯥꯟꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯀꯞꯀꯅꯨꯁꯦ ꯏꯄꯥ ꯄꯥꯝꯒꯦꯀꯣ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯑꯣ ꯕꯥꯕꯥ ꯏꯃꯥ ꯌꯥꯏꯅ ꯐꯨꯅꯤꯌꯦ ꯑꯩ ꯌꯨꯝꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯌꯦ ꯀꯔꯤꯒꯤ ꯆꯥꯕ ꯌꯨꯝꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯤꯕ ꯏꯄꯥ ꯐꯨꯒꯦ ꯏꯃꯥ ꯌꯥꯏꯗꯣ ꯀꯤꯌꯦ ꯕꯥꯕꯥ ꯀꯤꯒꯅꯨꯅꯦ ꯊꯣꯏꯕꯤ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯑꯣ ꯏꯆꯥꯒꯤ ꯐꯖꯕ ꯈꯖꯥꯏꯀꯁꯦ ꯏꯆꯥꯒꯤ ꯄꯤꯁꯤꯅ ꯂꯣꯏ ꯊꯤꯍꯜꯂꯦꯅꯦ ꯁꯦ ꯏꯄꯥ ꯅꯥꯟꯊꯣꯛꯀꯦ ꯌꯥ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯍꯟꯅ ꯃꯃꯥꯌꯥꯏꯅ ꯍꯧꯖꯤꯛꯇ ꯐꯨꯔꯒ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯗꯣ ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯄꯨꯔꯒ ꯆꯪꯂꯛꯑꯕ꯭ꯔꯥ ꯍꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯩꯅꯔꯛꯀꯅꯤ ꯍꯥꯍꯥꯌꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯀꯥꯏꯅ ꯑꯃꯗꯨꯗꯤ ꯀꯤꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯌꯥꯏꯃꯅ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯄꯨꯊꯣꯛꯄꯤꯈꯣ ꯃꯥ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯀꯔꯤ ꯇꯧꯕꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯗꯣꯏꯕ ꯌꯨꯝꯁꯤꯕꯨ ꯅꯣꯏ ꯅꯄꯥꯅ ꯁꯥꯕ꯭ꯔꯣ ꯍꯥ ꯏꯁ ꯃꯣꯏ ꯃꯄꯥꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯃꯃꯥꯡꯗ ꯏꯕꯨꯡ 5ꯗꯨꯅ ꯂꯥꯛꯑꯒ ꯐꯨꯔꯝꯕꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯧꯔꯨꯆꯣ ꯍꯥꯏꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤ 3ꯁꯨꯕꯤꯅ ꯑꯣ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯃꯁꯛ ꯐꯖꯕꯩ ꯋꯥꯅꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯅꯦ ꯏꯆꯦꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯗꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯊꯣꯛꯂꯒ ꯍꯦꯛ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯃꯣꯏ ꯃꯄꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯍꯟꯅ ꯑꯩꯒꯤ ꯆꯥꯈꯩꯅꯕꯨ ꯃꯉꯣꯟꯗ ꯈꯔ ꯊꯤꯅ ꯇꯧꯔꯨꯔꯕ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯆꯥꯁꯦ ꯍꯦꯛꯇ ꯁꯤꯗꯧꯒꯩ ꯅꯥꯏ ꯑꯩꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯒ ꯌꯨꯝꯗ ꯂꯩꯗꯧꯕꯕꯨ ꯀꯤꯁꯤꯜꯂꯛꯑꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯔꯤꯅꯣ ꯅꯣꯏꯗꯤ ꯁꯛꯇꯥ ꯊꯤꯁꯥ ꯅꯨꯄꯤ ꯑꯍꯟꯅ ꯃꯃꯥꯗꯨꯁꯨ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯦꯠꯅꯕ ꯊꯅꯝꯂꯒ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯤꯅꯣ ꯁꯨꯡꯍꯟꯒ ꯍꯜꯂꯛꯇꯦꯅꯦ ꯅꯨꯄꯤ ꯌꯥꯏꯃꯅ ꯑꯣ ꯅꯨꯄꯥ ꯁꯤꯟꯗꯅ ꯃꯋꯥ ꯅꯥꯏꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦ ꯅꯨꯄꯤ 8ꯁꯨꯕꯤꯅ ꯑꯗꯨꯕꯨꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯩꯗꯨꯗꯤ ꯅꯨꯄꯤ 8ꯇꯨꯅ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯆꯩꯕ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯂꯥꯎ ꯏꯄꯥ ꯏꯆꯥ ꯀꯔꯥꯏꯗꯅꯣꯝ ꯂꯩꯔꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯄꯥ ꯏꯆꯥ ꯉꯥꯎꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯍꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯅꯨꯄꯤ ꯑꯇꯩꯅ ꯃꯆꯥ 24 ꯄꯣꯛꯄꯗꯕꯨ ꯃꯣꯏ ꯃꯄꯥꯅ ꯊꯣꯏꯕꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯇꯩꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣ ꯏꯆꯥ ꯑꯇꯩꯗꯨꯗꯤ ꯅꯣꯏꯗꯧꯅ ꯑꯃꯠꯇ ꯐꯠꯇꯤꯌꯦ ꯑꯗꯨꯒꯤꯅꯤ
Nupi ahanna, "Hai, inausa, moi mapana sumaina sauraga chatkibase, nupi puraga yam lakanbani ko. Angang tharaga amukta senahalo." Nupi yaimana, "Poraksano, ai thik tauge. Haujikti aikhoi taretagi henba amta yararoi. Masida aina haiba yadradi, macha nupi chahi 5 da ngairibase thanamlaga mangkibado khanglidana. Noisu thoktanaba hotnau." Nupi ataina, "I, masi nupise manaba yaba nate. Sono phono oina tawi. Aikhoida amu ansilei." Amana, "Mapam lingi sagai sawina makhau ponglinida. Nongma tanja sabada mona namaga hattawribanida. Kana kadau ngamdoino? Aigi ibung ahando achama minate. Konungda ining thogi khongloi oiribani." Nupi ahanna, "He, yaima, adumba wakadi kanglakano. Noise aigi makha thaba ngaktani. Aduna aigi wa chakadabani." "Kariba? Ichi nangi wa chatoiba?" "Ichi ahal oirasu haujiti nangi nawa laudre. Aduna tumina adum leibiyo. Ai saura adi ibung singdo kawaksani he. Nabung singdo yauroktringaida ichanupa 5 se kauthokcharo haibro ha." Nupi ataina, "Moi anise phunaraga soidena seminar di phanida. E, haibaga phoinakri ichi anise." "Khamloisi koi khoi. Kumhai oina yenglaga leise." Nupi ahanna, "Ayo, ibungo, nama sirin he. Ayo, moi 5 sisu yenglaga lein he. Khamtoke ka khanda malene. Khangbana, haujiti nasam tangkhai ma yaudridana." Nupi ataina, "Ichi halgi machanupa khai lai he. O, ichi yaimase amuk phajadawri." Somdana Phaijaga Thoibigadu ujau amagi makhada macha Thoibibu themduna potharame. Thoibina, "Baba, ibani yumda changlaroidro?" "Changlaroisida. Yumda changlaga isa soisu pothaba phangloi. Adoi saru sidana phatro. Adoi cha Thoibe, nangbu nungdang inkol matonda hek chatlidubu karigino? Kidro nangbo?" "Kidiye paba." "Kide haiba? Ado karigino haiba? Ichana ahingduda hek thoklido. Nang ipada hayudana ataida haidraso. Nama hoina haibadadi mi amaga wari sanabagumnasu tawi hai. Adubu chumbro icha Thoibe?" "Imana kanamtada haidokanu haye. Ado paba ai tumninge." "Karino? Imana kanamtada haidokanu hai hairisina?" "Thoibi, tum leiramini chaside. Oh, kayada nungshiribanone aigi cha Thoibise. Mamado, moi mayam sina otpa hemandana aingonda phauba hoi ma hek hairamdana mangkhidako." Phaijauna machanupi Thoibibu pamduna sumlambadai Phaijausu tumthakiramme. Matam phana thengle. Numidangi sa ising saduna khongi miyoi pumba tumnakhre. Thoibigi mamana, "Imagi thawai, icha Thoibi, ima lae, mikap thoklone." "Ima, nang labo?" "Laktadi kaino? Ichaga, imaga lapnaba yade haridudi imana. Ado tapna hogalo, napa hogalakkani. Imaga sanarusi lao. Ima, wari sulibiyo." "Lige." "Imagi wari lige. Se, ima pamge ko." "Ima, pabase mathanta uasigi makhong sida thanamdira." "Pabase waramlani. Aduna tumja sano haudo agumse. Hayeng matang chabada maina masa mathanta hagwacharaksani. Lao, imaga aikhogi inkol matonda chatlase." "Hoi ma, adoi ma, karigino inkol matonda imana leiride. Yumdasu
ꯆꯪꯂꯛꯇ꯭ꯔꯦ ꯏꯃꯥꯗꯤ. ꯏꯃꯥꯁꯨ ꯏꯃꯥ ꯌꯥꯏꯅ ꯌꯨꯝꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅ ꯐꯨꯕ꯭ꯔꯣ, ꯇꯥꯟꯊꯣꯛꯄ꯭ꯔꯣ ꯌꯨꯝꯗꯒꯤ? ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯗꯨꯅ ꯏꯃꯥꯒꯤ ꯌꯨꯝꯗꯤ ꯏꯪꯈꯣꯜ ꯃꯇꯣꯟꯒꯤ ꯂꯩꯄꯟꯗꯨꯅꯤ. ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯗꯤ? ꯏꯃꯥ ꯀꯣꯟꯅ ꯍꯥꯏꯒꯦ, ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯗ. ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯈꯪꯕ ꯌꯥꯗ꯭ꯔꯤꯌꯦ. ꯏꯃꯥꯅ ꯏꯆꯥꯗ ꯍꯦꯛ ꯍꯥꯏꯕ ꯂꯤꯕ ꯃꯇꯝꯗ ꯏꯃꯥꯒ ꯏꯆꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏꯌꯦ. ꯏꯃꯥꯒꯤ ꯊꯋꯥꯏ, ꯏꯆꯥ ꯊꯣꯏꯕꯤ, ꯏꯃꯥꯒ ꯑꯩꯒ ꯎꯅꯕ ꯐꯪꯂꯔꯣꯏꯌꯦ. ꯑꯗꯨꯗꯤ ꯏꯃꯥꯅ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯅꯨꯀꯣ, ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ. ꯀꯞꯀꯅꯨꯁꯦ. ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇꯩ ꯁꯨꯡꯍꯦꯟ ꯍꯦꯜꯂꯣꯏ. ꯏꯃꯥꯅ ꯏꯆꯥꯗ ꯁꯨꯝ ꯍꯥꯏꯕꯅꯦ, ꯏꯃꯥ ꯋꯥꯔꯤ ꯂꯤꯔꯒꯦꯀꯣ? ꯍꯣꯏ ꯏꯃꯥ, ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ. ꯃꯃꯥꯅ ꯊꯣꯏꯕꯤꯗ ꯋꯥꯔꯤ ꯂꯤꯕꯗꯨ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ 7 ꯃꯆꯥꯁꯤꯡ ꯌꯨꯝꯂꯣꯟꯅꯕ ꯃꯤꯁꯤꯡꯁꯨ ꯇꯥꯔꯝꯃꯤ. ꯃꯣꯏꯅ ꯇꯥꯕꯗꯗꯤ ꯀꯞꯄꯒ ꯇꯦꯡꯊꯥꯗꯨꯅ ꯂꯤꯕ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯝꯃꯤ. ꯑꯗꯨꯅ ꯀꯤꯕꯅ ꯐꯩꯖꯨꯞ ꯈꯨꯝꯖꯤꯟꯗꯨꯅ ꯃꯅꯥ ꯃꯦꯟꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯍꯟꯅ, ꯑꯌꯣ ꯏꯃꯥ, ꯑꯃꯨꯛ ꯍꯧꯔꯤꯗꯅ. ꯏꯆꯥꯁꯥ, ꯐꯨꯡꯒꯥꯗꯣ ꯃꯩ ꯍꯧꯅꯦꯍꯦ. ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ? ꯃꯆꯥꯅꯨꯄꯥꯅ, ꯏꯃꯥ ꯀꯣꯛ ꯍꯧꯒꯠꯂꯒ ꯍꯧ ꯌꯥꯗ꯭ꯔꯣ? ꯏꯃꯥꯗꯤ ꯉꯁꯥꯏ ꯅꯃꯥꯌꯥꯏꯅ ꯁꯝ ꯐꯣꯏꯈꯤꯕꯒꯤ ꯀꯣꯛ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ, ꯑꯗꯨꯅ ꯉꯝꯗ꯭ꯔꯦꯅꯦ. ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯀꯣꯛ ꯇꯨꯝꯃꯣ. ꯑꯌꯣ ꯏꯃꯥ, ꯀꯣꯛꯁꯦ ꯅꯥꯈ꯭ꯔꯦꯗꯀꯣ. ꯅꯨꯄꯤ 3 ꯁꯨꯕꯤꯅ, ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨꯅꯤ ꯃꯄꯥꯟꯗ ꯀꯞꯄꯒ ꯋꯥꯔꯤ ꯂꯤꯔꯤꯁꯦ. ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯣꯟꯁꯤꯅ ꯊꯣꯏꯕꯤꯅꯤ. ꯃꯤꯈꯩꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯦ ꯂꯥꯏꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ, ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯔꯤꯁꯦ. ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯁꯤꯔꯝꯗꯧꯕ ꯃꯥꯜꯂꯦ. ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏ ꯂꯥꯛꯑꯒ ꯇꯝꯅꯕ ꯃꯥꯜꯂꯦ. ꯌꯥꯝꯅ ꯀꯤꯌꯦ ꯃꯈꯣꯜꯁꯦ. ꯅꯨꯄꯤ 8 ꯁꯨꯕꯤꯅ, ꯏꯆꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏ 5ꯗꯤ ꯀꯥꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤꯀꯣ. ꯏꯆꯦ ꯑꯍꯜꯒ ꯏꯆꯦ ꯌꯥꯏꯃꯒꯗꯤ ꯃꯆꯥꯈꯩ ꯆꯥꯎꯔꯕꯅꯤꯅ ꯐꯩ. ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯤꯛꯅꯔꯤꯕꯅꯤꯅ ꯃꯣꯏ ꯑꯅꯤꯗꯧꯅ ꯈꯠꯅꯕ ꯌꯥꯗꯦꯀꯣ. ꯅꯨꯄꯤ 5 ꯁꯨꯕꯤꯅ, ꯑꯗꯣ ꯑꯩꯈꯣꯏ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯌꯥꯝꯅꯗꯤ ꯐꯕꯅꯤꯍꯦ. ꯑꯩꯈꯣꯏꯁꯦ ꯌꯥꯏꯃꯒ ꯑꯍꯟꯒꯅ ꯑꯣꯠꯄ ꯍꯦꯟꯃꯟꯕꯗꯩ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ. ꯅꯨꯄꯤ 9 ꯁꯨꯕꯤꯅ, ꯌꯥꯝ ꯊꯤꯅ ꯑꯣꯠꯂꯤ ꯀꯩꯅꯣ, ꯏꯁꯤꯡ ꯑꯁꯥꯕꯅ ꯍꯩꯖꯤꯟꯕ ꯐꯥꯎꯕ ꯌꯥꯎꯔꯤꯅꯤ. ꯅꯨꯄꯤ 10 ꯁꯨꯕꯤꯅ, ꯏꯁꯤꯡ ꯑꯁꯥꯕ ꯅꯠꯇꯦꯍꯦ, ꯃꯩꯇꯥꯟ ꯑꯁꯥꯕꯅ ꯍꯩꯖꯤꯟꯕꯅꯤ ꯃꯀꯣꯛꯇ. ꯅꯨꯄꯤ 13 ꯁꯨꯕꯤꯅ, ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯔꯁꯨ ꯃꯩꯇꯥꯟ ꯑꯁꯥꯕ ꯑꯣꯏꯔꯁꯨ ꯁꯥꯕꯨ ꯁꯥꯔꯗꯤ ꯌꯥꯔꯦꯍꯦ, ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯦꯠꯅꯔꯛꯀꯅꯣ. ꯑꯃꯅ, ꯌꯥꯝ ꯊꯤꯅ ꯑꯣꯠꯂꯤꯍꯦ ꯏꯆꯦ ꯑꯅꯤꯅ. ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯀꯩꯝꯁꯨ ꯇꯧꯕ ꯉꯝꯗꯦ. ꯑꯩꯉꯣꯟꯗꯒ ꯇꯧꯔꯛꯑꯗꯤ ꯑꯩꯗꯤ ꯌꯥꯅ ꯆꯤꯛꯂꯒ ꯍꯥꯠꯇꯧꯅꯤ. ꯑꯃꯅ ꯑꯃꯨꯛ, ꯅꯪꯗꯤ ꯌꯥꯆꯧꯕꯅꯤꯅ ꯐꯩ, ꯑꯩꯗꯤ ꯆꯦꯟꯈꯤꯅꯤ ꯄꯥꯝꯗ. ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯈꯤꯖꯥꯅꯣ, ꯌꯥꯝꯅ ꯀꯤꯌꯦ. ꯅꯨꯄꯤ ꯑꯇꯩꯅ, ꯅꯪꯒꯤ ꯅꯨꯄꯥꯀꯗꯤ ꯍꯥꯏꯅꯨꯍꯦ, ꯑꯩꯈꯣꯏ 8ꯀꯤ ꯅꯨꯄꯥꯅꯤ. ꯁꯣꯝꯗꯅ ꯅꯨꯄꯤ ꯌꯥꯏꯃꯗꯣ ꯃꯩꯅꯨꯡ ꯍꯧꯒꯠꯇꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯅ ꯊꯣꯡꯗ ꯀꯁꯤ ꯁꯨꯝꯖꯤ ꯌꯨꯡꯁꯤꯟꯗꯅ ꯂꯩꯔꯤ. ꯅꯨꯄꯤ ꯌꯥꯏꯃꯅ, ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯪꯈꯣꯜ ꯃꯇꯣꯟꯁꯤꯗ ꯃꯁꯤꯒꯤ ꯁꯤꯈ꯭ꯔꯕꯤ ꯊꯋꯥꯏꯁꯤꯅ ꯀꯞꯇꯨꯅ ꯁꯨꯝ ꯇꯝꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕꯣ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒ ꯏꯕꯨꯡꯁꯤꯡꯒꯅ ꯍꯥꯠꯂꯒ ꯏꯪꯈꯣꯜ ꯃꯇꯣꯟꯁꯤꯗ ꯐꯨꯝꯖꯤꯟꯕꯅꯦꯁꯦ ꯈꯪꯅꯔꯛꯀꯅꯤ. ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ, ꯏꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯁꯣꯝꯗꯅ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ. ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯃꯩ ꯄꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ. ꯇꯝꯅꯕꯗꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯀꯤꯁꯤꯜꯂꯛꯏ. ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ. ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ. ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ, ꯏꯃꯥ, ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯇꯣꯟꯒ ꯊꯣꯏꯕꯤꯒ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯑꯒ ꯍꯪꯉꯨꯔꯣ, ꯃꯥꯔꯥ ꯅꯠꯇꯕ꯭ꯔꯥꯗꯣ. ꯅꯨꯡꯉꯥꯏꯒꯗꯕ
ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ? ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯦ ꯂꯥꯞꯅ ꯀꯗꯥꯏꯗꯅꯣꯃ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯁꯦ ꯑꯗꯨꯝ ꯂꯥꯛ ꯂꯩꯔꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯄꯗ ꯊꯣꯏꯕꯤꯗꯨ ꯃꯃꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯒ ꯊꯅꯝꯃꯦ꯫ ꯑꯗꯨꯒ ꯃꯃꯥꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯩꯖꯥꯎ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯐꯩꯖꯥꯎꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯝꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯅꯣꯛꯆꯩ꯫ ꯏꯄꯥꯏꯆꯥꯗꯤ ꯎꯈꯣꯡꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤꯅꯣ? ꯌꯨꯝꯗ ꯑꯣꯏꯔꯗꯤ ꯇꯨꯝꯐꯝꯒ ꯈꯪꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯅꯨꯄꯤ ꯇꯔꯦꯠꯁꯦ ꯑꯩꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯔꯛꯈꯤꯕ ꯑꯝꯇ ꯍꯦꯛ ꯅꯠꯇꯦꯀꯣ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝ, ꯑꯩꯒꯤ ꯐꯖꯔꯕ ꯃꯁꯛ, ꯁꯤꯗ ꯃꯣꯏꯅ ꯄꯥꯝꯗꯅ ꯑꯩꯕꯨ ꯃꯍꯩ ꯇꯧꯔꯒ ꯈꯔ ꯐꯥ, ꯀꯤꯍꯜꯂꯒ ꯈꯔ ꯏꯟꯅꯔꯛ ꯇꯧꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯍꯣꯏ, ꯅꯨꯄꯤ ꯑꯍꯟꯗꯨꯕꯨꯗꯤ ꯈꯤꯇꯪ ꯅꯨꯡꯁꯤꯀꯣ꯫ ꯌꯥꯏꯃꯗꯨꯅ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯁꯜꯂꯒ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯃꯕꯨꯡꯁꯤꯡꯗꯨꯅ ꯅꯝꯗꯅ ꯅꯨꯄꯤ ꯌꯥꯏꯃꯁꯦ ꯄꯤꯁꯤꯜꯂꯛꯈꯤꯕꯅꯤꯀꯣ꯫ ꯑꯇꯩꯁꯤꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ, ꯍꯨꯔꯥꯟꯕꯤꯁꯤꯡꯗꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨꯗꯤ ꯑꯩꯒ ꯃꯥꯒ ꯊꯃꯣꯏ ꯁꯦꯡꯅ… ꯐꯩꯖꯥꯎ, ꯅꯣꯏ ꯅꯄꯥꯅꯆꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯗꯦꯗ ꯉꯥꯏꯍꯥꯛꯇ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯣ ꯅꯤꯡꯁꯤꯡꯂꯒ ꯀꯞꯀꯦ ꯇꯧꯖꯕꯁꯦ꯫ ꯃꯪꯒꯤꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤꯀꯣ꯫ ꯌꯨꯝꯗ ꯐꯥꯎꯕ ꯇꯨꯝꯕ ꯐꯪꯗꯗꯅ ꯂꯝꯍꯥꯡꯁꯤꯗ ꯇꯨꯝ ꯂꯩꯔꯝꯃꯦꯕ꯫ ꯑꯗꯨꯏ ꯍꯥꯏꯔꯗꯤ ꯁꯛ ꯊꯤꯕ, ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯩꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ꯫ ꯏꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯉꯦꯕ꯫ ꯃꯁꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯨꯕ ꯌꯥꯔꯕꯅꯤꯁꯦ꯫ ꯃꯪꯒꯦ, ꯅꯪꯕꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯏꯔꯣꯅꯦ? ꯅꯠꯇꯦꯗ, ꯑꯩꯗꯤ ꯑꯃꯥꯡ ꯈꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯄꯥꯅꯆꯥꯗꯣ ꯎꯕꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯅꯤꯗ꯫ ꯑꯩꯅ ꯃꯅꯝ ꯑꯃ ꯇꯧꯏꯗꯨꯅꯤꯅꯦ꯫ ꯃꯪꯒꯦ, ꯅꯪꯕꯨ ꯅꯌꯨꯝꯗ ꯑꯃꯥꯡꯁꯪꯒ ꯑꯝꯇ ꯊꯝꯗ꯭ꯔꯣ ꯍꯥ? ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯗꯤ ꯃꯐꯝ ꯂꯩꯇ꯭ꯔꯕꯣ? ꯌꯨꯝꯒꯤꯗꯣ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯐꯩꯖꯥꯎ, ꯇꯨꯝꯍꯧꯈꯣꯅꯦ ꯅꯄꯥꯅꯆꯥ꯫ ꯃꯁꯛꯁꯤꯒ ꯍꯨꯔꯥꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯏꯄꯥꯒꯤ ꯏꯆꯥ ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯁꯤꯕꯨ ꯃꯅꯝꯁꯤꯗ ꯋꯥꯟꯊꯔꯖꯥꯠꯂꯅꯦꯍꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯃꯤꯠ ꯄꯥꯡꯉꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯕꯥꯕꯥ, ꯅꯣꯡꯉꯥꯜꯂꯕ? ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯌꯦ ꯄꯥꯕꯥ꯫ ꯅꯣꯡꯉꯥꯜꯂꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯁ꯭ꯋꯥꯏꯁꯦ ꯁꯥ ꯑꯃ ꯂꯥꯛꯑꯒ ꯑꯃꯥꯡꯕ ꯇꯧꯁꯤꯜꯂꯝꯃꯦꯅꯦ, ꯑꯗꯨꯅ ꯆꯠꯁꯤ꯫ ꯌꯥꯝꯅ ꯅꯝꯊꯤꯌꯦ꯫ ꯑꯗꯣ ꯄꯥꯕꯥ, ꯀꯔꯤ ꯁꯥꯅꯣ? ꯃꯪꯒꯤꯁꯥ ꯍꯥꯏꯔꯤꯕ ꯁꯥꯗꯨꯅꯤ꯫ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯌꯦ ꯃꯪꯒꯤꯁꯥ ꯍꯥꯏꯔꯤꯕ ꯁꯥ ꯃꯃꯤꯡꯁꯦ ꯄꯥꯕꯥ꯫ ꯅꯄꯥꯁꯨ ꯉꯁꯤꯗ ꯈꯪꯕꯅꯤ꯫ ꯐꯩꯖꯥꯎꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯐꯩꯖꯥꯎꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤ ꯇꯔꯦꯠꯇꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯩꯖꯥꯎꯅ ꯊꯣꯏꯕꯤꯕꯨ ꯄꯣꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯁꯥꯎꯅꯔꯛꯏ꯫ ꯃꯆꯥ ꯑꯃꯅ, ꯑꯩꯈꯣꯏ ꯏꯃꯥꯍꯣꯏꯒꯤ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯏꯆꯦ, ꯁꯒꯣꯜ ꯃꯃꯥꯏꯗꯧꯅ ꯂꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯃꯆꯦꯅ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯦꯛ, ꯑꯃꯨꯛ ꯐꯨꯕꯤꯔꯛꯁꯅꯤ꯫ ꯅꯨꯄꯤ ꯑꯍꯟꯅ, ꯃꯣꯏ ꯃꯄꯥꯗꯤ ꯉꯔꯥꯡ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯇꯈꯩ ꯃꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯒꯤ ꯃꯆꯥꯗꯨꯒ ꯀꯔꯥꯏꯗꯕꯨ ꯂꯩꯕꯤꯔꯨꯒꯦ? ꯅꯨꯄꯤ ꯑꯃꯅ, ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ꯫ ꯐꯩꯖꯥꯎꯅ, ꯃꯣꯏꯁꯤꯡꯁꯦ ꯂꯩꯔꯤꯡꯈꯩ ꯑꯩꯁꯦ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕꯗꯣ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏꯀꯣ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯥ 24ꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯩꯅ ꯂꯣꯏꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ꯫ ꯃꯃꯥꯁꯤꯡꯁꯤꯕꯨꯗꯤ ꯑꯣꯔꯦ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯤꯗ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕꯁꯤꯗ ꯑꯩꯅ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯩ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯄꯥ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯁꯨ ꯂꯩꯖꯗ꯭ꯔꯕꯅꯤꯗꯣ꯫ ꯃꯁꯤꯗ ꯑꯃꯨꯛ
Moi mayamsina yengsinbiriba moi mayamsina. Nupi 8 subina moi mapase nipan subiga thoibigada nungsiriba sumaina aikhoidasu khara nungsibiradi phadongni. Aikhoisu nangi nupini haibase kauraba male. Hai, yongman mi noibu aine pami nungsi haraga laukhibro. Namaido ikai khangda khai aigi lanthunga aigi phajaba saksida noina namai pairaga yanaraga lakhiba ngakta natro. Aina noi pamde hairasu khullakai mi taklaga phone ge tawba natro. Aduga aigi thoibigi mamagadi thamoi thamoi nungsinana luhongkhibani ne aiga. Si phawbada aina noida thina tawkhrabo otkrabo icha mayamse hanthana yengkrabo. Aina chap manana luna loina tawba natro. Macha amana aikhoi pabana harise chummi. Macha amana so pabadi yam phai ima hoidi phate. Nupi yai mana taning de hek mapagi mi changa changadana pairiba imungi sumjisina kansilakani chakro charo imungda thuna. Ai haidra aikhoi ma se phate na. Nupi yai mana moi mapase karimata khangdraba male. Khullai kai pumadi loina khangnare. Karino aina khangrise nama phatabido leitre haibro ha. I o imadi leiri nacha nupi thoibigi wani aina hairise. Icha thoibise kaidore haibano sagun maida tabiye. Nupi ataina iche yaise sagun maida tumi leire noisu. O moi mapa nacha nupi thoibido lai phattabigi thawai cheli. Hingjabigi mapokni ma leirin khai imungse mutlani mama phawba chengkhrabani. Mana aduna khullai kai warani na hainarise karimata khangbidrabo. Adudi khangde aduga amadi khangi he sidi khullai kai de hentoktana loi khangnarabani. Nupi 8 na adudi kari o aikhoi yumda taibang mi saraga hingchabi 8 leire na hainarise noi tadro. Masakti hingchabi da hena thi khongba lupa na leiba but loi malena. Macha singna aikhoi ma hoine pabana harise. Nupi ahanna hai inausa moi mapase sinaradi yaroi adui saruk themaga yumda thamlase. Aduga haurakpham khangdebigi macha thoibise matam kharadi nungsiba saraga macha pokchadaba mi thiraga yontokhrase. Nupi ataina ichena haisina phanibo natradi iwa sak phajabase aikhoigi nakta layu yaroi. Adui mathakta thoibise lai ilamdawa male mangonda thina phu chai tawbasu yade. Nahan iche yaina mama palaga phurubai maya anikti ambado. Amana asengbro harise amana amo hoi he mana haidoktabai wani. Nupi yai mana ichena haisina pharani. Phaijauna kadore tumin leinarade hingchabi masen watanariro. Nupi ahanna o nateda khatna chainaraga laiminadoi saru nungsi janana laiminasina hainabanida. Thoibi lao imahan iruja thopige aduga chak chanaba imahan amuk thongge. Yam thuna mai thongde khonjene hongida horen chakta hu hapchilaga ipaicha hatoi chala. Asumna nimit kharani haukhre. Mama poktebe singduna thoibibu yamna luna toksinarame aduga macha poktaba imung thiba horame. Phaijausu magi nupi 8 tuna seba tawbada pelame. Adubu thoibidi numidang khudingi ingkholgi matonda mamaga adum laiminarame. Aduga mamagi matambakta thoibibu sumladuna wari libibasu leplamde. Ataba mising pukchen pikpa mabuk phataba mi khaidi mamana thoibigi wari libagi khonjendo akibagi masak oirame. Asumna sum chahi pharakle. Nupi ahanna
ꯏꯅꯥꯎꯁꯥ ꯊꯣꯏꯕꯤ ꯌꯣꯛꯀꯦ ꯍꯥꯏꯕ ꯃꯤ ꯂꯩꯔꯦ, ꯃꯃꯜꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯃꯛ ꯄꯤꯒꯦ ꯍꯥꯏꯔꯦ꯫ ꯅꯨꯄꯤ ꯌꯥꯏꯃꯅ ꯀꯔꯥꯏꯗꯅꯣ ꯍꯥꯏꯔꯤꯁꯦ ꯏꯆꯦ? ꯑꯩꯅ ꯍꯥꯏꯕ ꯃꯤꯗꯗꯤ ꯌꯣꯟꯗꯗꯅ ꯏꯆꯦꯅ ꯀꯔꯥꯏꯗꯒꯤ ꯃꯤ ꯑꯃꯨꯛ ꯊꯤꯔꯨꯏꯅꯣ? ꯅꯪꯒꯤ ꯃꯤꯗꯨꯗꯤ ꯈꯪꯅꯔꯛꯀꯅꯤꯅꯦ, ꯑꯩꯒꯤꯁꯤꯗꯤ ꯑꯔꯥꯞꯄꯗꯒꯤ ꯃꯤꯅꯤꯅꯦ꯫ ꯅꯨꯄꯤ ꯑꯇꯩꯅ ꯐꯔꯦꯗ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯂꯩꯇ꯭ꯔꯗꯤ ꯇꯝꯅꯕꯁꯦ ꯈꯔ ꯐꯔꯅꯤ, ꯑꯗꯣ ꯇꯝꯅꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯗꯣ ꯁꯤꯔꯝꯗꯧꯕ ꯃꯥꯜꯂꯤꯗ, ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯛꯑꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯀꯧꯊꯣꯛꯑꯒ ꯀꯞꯄ ꯃꯥꯜꯂꯤ꯫ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯍꯥꯏꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯔꯦꯉꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯣꯠꯄꯤꯈꯤ ꯍꯥꯏꯕꯁꯨ ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯩꯉꯣ꯫ ꯅꯨꯄꯤ 7 ꯁꯨꯕꯤꯅ ꯑꯩꯗꯤ ꯌꯥꯎꯗꯦꯍꯦ ꯑꯣꯠꯄꯗꯤ, ꯏꯆꯦ ꯌꯥꯏꯒ ꯏꯆꯦ ꯑꯍꯟꯒꯗꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯪ ꯌꯥꯎꯗꯦꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯅꯪꯁꯨ꯫ ꯅꯨꯄꯤ ꯑꯍꯟꯅ ꯅꯣꯏ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯣꯏ ꯃꯄꯥ ꯇꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗꯩ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯦ ꯄꯨꯔꯒ ꯆꯠꯈꯤꯅꯤ꯫ ꯅꯨꯄꯤ ꯌꯥꯏꯃꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯊꯣꯏꯕꯤꯁꯦ ꯄꯨꯔꯒ ꯌꯣꯟꯊꯣꯛꯎꯔꯁꯤ, ꯃꯄꯥꯅ ꯍꯪꯂꯛꯑꯒꯅ ꯁꯥꯟꯅ ꯊꯣꯛꯈꯤꯕꯗꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅ ꯑꯩꯈꯣꯏ ꯆꯤꯟ ꯃꯥꯟꯅꯅ ꯈꯨꯝꯂꯁꯤ꯫ ꯅꯨꯄꯤ ꯑꯍꯟꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯅꯨꯃꯤꯗꯥꯡꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ, ꯃꯄꯥꯅ ꯇꯨꯝꯂꯤꯉꯩꯗ ꯇꯨꯃꯤꯟꯅ ꯄꯨꯒꯗꯕꯅꯤ꯫ ꯅꯣꯏ 5 ꯃꯨꯟꯅ ꯇꯥꯎ, ꯅꯣꯏꯗꯤ ꯃꯣꯏ ꯃꯄꯥꯒ ꯑꯉꯥꯡꯒꯩꯒꯁꯦ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨ, ꯅꯆꯦ ꯌꯥꯏꯒ ꯑꯩꯒ ꯊꯣꯏꯕꯤꯁꯦ ꯄꯤꯊꯣꯛꯂꯨꯔꯒꯦ꯫ ꯑꯉꯥꯡ ꯄꯥꯝꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯩꯅ ꯀꯧꯈ꯭ꯔꯕꯅꯤ, ꯅꯨꯃꯤꯗꯥꯡ ꯎꯟꯅꯁꯦꯅ꯫ ꯅꯨꯄꯤ 5ꯅ ꯃꯃꯜꯗꯤ ꯈꯥꯎꯖꯥꯎꯗ ꯍꯥꯞꯄꯒ ꯄꯣꯔꯛꯂꯅꯤ, ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯦꯟꯊꯣꯛꯅꯔꯒ ꯂꯩꯔꯝꯅꯤꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯣꯏ ꯃꯄꯥꯗ ꯍꯥꯏꯗꯣꯛꯀꯗꯕꯅꯤꯍꯦ꯫ ꯀꯔꯤꯅꯤꯒꯦ ꯃꯣꯏ 5ꯁꯤꯗꯤ, ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯁꯤꯔꯣ? ꯅꯨꯄꯤ ꯌꯥꯏꯃꯅ ꯅꯣꯏ 5 ꯇꯨꯃꯤꯟꯅ ꯃꯨꯠꯇ ꯂꯩꯌꯨ, ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯣꯏꯅꯤ, ꯇꯧꯕꯇꯕꯨ ꯃꯣꯏ ꯃꯄꯥ ꯍꯦꯛ ꯇꯥꯍꯜꯂꯕ ꯅꯣꯏ 5 ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯍꯥꯠꯄꯒꯨꯝꯅ ꯁꯣꯏꯔꯦ, ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯥꯗꯤ ꯅꯨꯄꯥꯒ ꯆꯦꯟꯈꯤꯕꯅꯦ꯫ ꯃꯣꯏ 7ꯅ ꯀꯔꯤꯅꯣ ꯌꯥꯏꯃꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯅ? ꯑꯁꯦꯡꯒꯤ ꯃꯥꯅ ꯍꯥꯠꯈ꯭ꯔꯖꯥꯠꯂꯣ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨꯕꯣ? ꯁꯨꯝ ꯆꯤꯡꯅꯔꯦꯕꯣ? ꯅꯠꯇꯦꯍꯦ, ꯋꯥ ꯁꯣꯏꯈꯤꯕ ꯐꯥꯎ ꯌꯥꯗ꯭ꯔꯕꯣ? ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ, ꯍꯦ ꯑꯩ ꯍꯧꯒꯠꯂꯦꯀꯣ꯫ ꯃꯣꯏ 7ꯇꯨ ꯅꯨꯄꯤ ꯌꯥꯏꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯐꯩꯖꯥꯎ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯗꯨꯅ ꯅꯨꯄꯤ 5ꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯔꯒ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯥ ꯌꯥꯏꯒ ꯃꯃꯥ ꯑꯍꯟꯒꯅ ꯊꯦꯝꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯄꯨꯕ ꯌꯥꯅꯕ ꯊꯦꯝꯂꯤꯉꯩ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈꯤꯔꯝꯃꯦ꯫ ꯅꯨꯄꯤ ꯑꯍꯜꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ, ꯄꯨꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯇꯨꯝꯕ ꯉꯥꯏꯔꯁꯤ, ꯑꯗꯨꯒ ꯐꯤ ꯑꯃꯅ ꯌꯣꯝꯂꯒ ꯇꯨꯃꯤꯟꯅ ꯄꯨꯈ꯭ꯔꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯇꯩ ꯏꯆꯥꯈꯩꯁꯨ ꯑꯩꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯇꯞ-ꯇꯥꯏ ꯄꯤꯖꯔꯒ ꯇꯨꯝꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯊꯣꯏꯕꯤ ꯌꯣꯟꯕꯒꯤ ꯃꯃꯜꯁꯦ ꯃꯣꯏ 5ꯗꯒꯤ ꯏꯕꯥꯅꯤꯅ ꯍꯦꯟꯅ ꯂꯧꯒꯗꯕꯅꯤꯀꯣ꯫ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯅꯤ, ꯍꯣꯔꯦꯟ ꯇꯪꯈꯥꯏ ꯑꯃꯅ ꯏꯕꯥꯅꯤ ꯌꯦꯟꯅꯔꯁꯤ, ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯈꯣই ꯄꯨꯟꯅ, ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯇꯨꯝꯕ ꯉꯥꯏꯔꯁꯤ ꯌꯥꯏꯃ꯫ ꯃꯇꯝ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯥ ꯑꯍꯟꯒ ꯃꯃꯥ ꯌꯥꯏꯒꯗꯨꯅ ꯊꯣꯏꯕꯤ ꯇꯞꯅ ꯀꯣꯟꯗꯨꯅ ꯃꯄꯥꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯊꯣꯡꯒꯥꯟ ꯌꯧꯔꯝꯗꯥꯏꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏ, ꯑꯩꯒꯤ ꯊꯣꯏꯕꯤ ꯄꯨꯕ ꯌꯥꯔꯣꯏꯌꯦ ꯏꯆꯦ꯫ ꯅꯨꯄꯤ ꯌꯥꯏꯃꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯃꯈꯣꯟ ꯃꯥꯜꯂꯤ ꯏꯆꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ, ꯃꯁꯝ ꯐꯣꯏꯗꯠꯀꯦꯅꯦ? ꯃꯋꯥ ꯅꯥꯏꯅꯤꯗꯤ ꯈꯪꯉꯤ, ꯃꯆꯥ ꯄꯨꯔꯒ ꯅꯥꯏꯅꯤꯗꯤ ꯈꯪꯗꯦꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯔꯥꯏꯗꯅꯣ ꯅꯣꯏ ꯑꯅꯤꯅ ꯄꯨꯗꯣꯏ ꯇꯧꯔꯤꯗꯨꯕꯣ? ꯏꯆꯦ ꯑꯅꯤ ꯄꯨꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯃꯥꯒꯤ ꯊꯋꯥꯏ, ꯏꯆꯥ ꯊꯣꯏꯕꯤ, ꯏꯃꯥꯅ ꯀꯧꯕꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?
Ima, Ima, Imahal, aibu phagano. Aigi mana kaure. Ai imagi manaka chatke. Iche, ai imong de changi he. Ho Ima. Ai yaude. Ai thubi phaba yaudi e. Imong da sensen khren he. Yaima, Yaima. Karigino. Mana asuk yamna kiri sina. Thubi sisu chen khren he. Phare. Nang ngambra, ai na ngambra, ying na tare dana. Ngai ko. Na mana changa sidi khangni dana. Nupi Yaima na. Ai na kauri se tabro. Thong amuk ta hango. Kananom ta. Hoi bungo. Hoi bema. Mau. Noibu. Kanam ta drabo. Nupi ahal na. Karai dana. Mana inkon maton sida sensen krisibo. Taban asuk phaba sidabu namana chakarai da lot ke haibano ha. Ima, nachala e. Nupi ahanduna Thoibi bu hek phage tawbaga Thoibi gi mama phumsin khiba mafam dudai phibam kaina Thoibi gi mama do saru polangda masam amani hauraga haugalai. Adubu Thoibi gi mittadi hanagi mama gi phibam do uramme. Ichihal, ai cha Thoibi se, so kanuo. Hoi ma, Nupi Yaima na. Ichi soidana wanthabra, sibra, ama tauramlani ye. Thong hango. Kanano, ai gi tingda, haujik lepamado. Amdange. Ichi soidana wanthabra, sibra, ama tauramlani ye. Thong hango. Kanano, ai gi tungda haujik lepamado. Thoibi gi mama, ai lale. Imungi mi pumba mikap tholaktuna thong hangduna tholai. Yumlo naba mi singsuloina tholaktuna thaban manganduda Nupi Yaimaduna kiduna kaplaga chenbadu uramme. Aduga Thoibi gi mama dubudi miyamna uramde. Phaizauna. Karino, mana tawrisibo. Hai, Yaima, nang mo ngaurabo. Natraga numidang sida nasagi na saka yenglurabro. Nang nakiduna chelidubo. Icha Thoibi di ude. Karaidi lagi yengun henoibo. Baba, ai sida laye. Nang di karai chatloiba. Launi pagi nakta. Tu. Namayay say ngaure yengu tu. Thoibi gi mama na. Iche Yaima, wari amta sanase lao. Karigino, nang na aibu hatiduba. Iche Yai, mayam tanaba hayo. Natradi, ay ni ichi hatlaniye. Pare kanuwo. Nakutu na ingwanda. Ay lale haiba. Ay na nangi phazaba nasak mabuk mapaw phabaduda ay na kalaktuna nangse chapuna thomduna hatpane. Ay lale haiba. Kana laige. Ay bukan biyo. Ay na Thoibi gi mamado. Ibong singa manaraga hatpane. Aduga inkon matonda phumsilmane. Ay bumuda kan biyo mayam. Thoibi gi mama na. Adugira. Ay butam thina hatli du boiche. Nate. Ware. Nangay batana bali puni Thoibi gi mama. Ay loina haigene. Ay khoi tere ki ipuray bana nangta yamna nungsijaba khanjaba khamanbaduda ay na nangse hena kalaktuna nangse hatpanine. Nupi Yaima na Thoibi gi mama hatpa aduga phumjinba mayamdo loina haidoklammi. Aduga kibaga chenba wamanbaga Nupi Yaimadu laimaida tusinuna sirammi. Thoibi gi mama na. Imagi thawai. Icha Thoibi, ay amuk chatlage ko. Ipaga laiminaw ko.
ꯏꯃꯥꯒꯤ ꯊꯋꯥꯏ, ꯏꯆꯥ ꯊꯣꯏꯕꯤ." "ꯍꯣꯏ ꯏꯃꯥ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯏꯃꯥ." "ꯑꯣ, ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅꯤꯅꯦ ꯈꯣꯟꯖꯦꯜꯁꯦ꯫ ꯇꯥꯗꯕ ꯀꯨꯏꯔꯦꯗ, ꯅꯨꯡꯁꯤꯈ꯭ꯔꯦꯗ." ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯈꯪꯅꯔꯤ ꯊꯣꯏꯕꯤ ꯃꯃꯥ ꯍꯥꯠꯇꯨꯅ ꯐꯨꯝꯖꯤꯟꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯌꯥꯏꯃꯁꯨ ꯃꯤꯌꯥꯝ ꯆꯪꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯍꯜꯗꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯝꯕꯤꯗ ꯎꯅꯥ ꯋꯥꯅꯥ ꯈꯨꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯉꯥꯗꯨꯗꯤ ꯃꯄꯥꯝꯗ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯇꯩꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯐꯩꯖꯥꯎ ꯈꯛꯇꯪ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯊꯋꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯤ, ꯋꯥꯔꯤ ꯂꯤꯕꯤꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯀꯤ ꯇꯨꯖꯨꯡꯕꯗꯤ ꯐꯥꯎꯍꯟꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯊꯋꯥꯏꯗꯨꯅ꯫ ꯆꯌꯣꯜ ꯀꯌꯥꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯐꯩꯖꯥꯎ ꯃꯆꯥꯁꯤꯡꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯁꯦꯝꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫